ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯁꯨ ꯃꯙꯧꯇ ꯂꯩꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯁꯅ ꯉꯟꯅ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯀꯥꯏꯅꯈꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯁꯣꯜꯂꯕ ꯃꯙꯧ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯂꯩꯇꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯙꯧꯒ ꯄꯨꯟꯅ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯈꯪꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯝꯅ ꯉꯜꯂꯤꯕ ꯑꯌꯨꯛ ꯑꯃꯒꯤ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜꯁꯅ ꯌꯥꯍꯧ ꯉꯜꯂꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯌꯥꯝꯅ ꯐꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯍꯦꯛ ꯁꯪꯕꯗ ꯄꯥꯠ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯉꯥ ꯍꯦꯛꯇ ꯈꯣꯜꯂꯤ꯫ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯍꯤꯡꯖꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯈꯨꯂꯣꯟꯅꯕꯗ ꯂꯩꯕ ꯊꯥꯅꯤꯜ ꯂꯩꯃꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯥꯝꯅ ꯐꯤꯡꯅ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯏ꯫ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯍꯦꯛꯇ ꯂꯥꯀꯧ ꯀꯧꯏ꯫ "ꯍꯩ ꯂꯝꯖꯥꯁꯔꯥ, ꯂꯝꯖꯥꯁꯔꯥ ꯏꯕꯦꯝꯃ, ꯍꯩ ꯃꯥꯏ ꯊꯥꯕꯤ, ꯃꯤꯍꯥꯠꯄꯤ, ꯅꯪ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ, ꯍꯩ ꯇꯧꯉꯝꯕꯤ, ꯅꯪꯕꯨꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ, ꯊꯣꯛꯂꯛꯎꯅꯦ." ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯅ ꯍꯥꯏ꯫ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯊꯝꯕꯥꯜꯁꯅ ꯃꯄꯥꯜꯗꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯑꯗꯨꯗ ꯉꯛꯏ꯫ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯏ꯫ ꯃꯈꯣꯡꯗꯨ ꯈꯔꯒ ꯊꯥꯡꯗꯨꯅ, "ꯏꯃꯥ, ꯉꯟꯇꯥꯅ ꯀꯔꯤ ꯂꯩꯕꯤꯒꯦ? ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯁꯤ." ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯦ ꯍꯥꯏꯔꯒ ꯑꯁꯥꯎꯕ ꯈꯣꯟꯗꯥꯗ ꯍꯥꯏ꯫ "ꯍꯣ ꯏꯕꯦꯝꯃ, ꯁꯛ ꯐꯖꯕꯤ ꯏꯕꯦꯝꯃ, ꯃꯐꯝ ꯑꯁꯤꯗ ꯑꯩ ꯐꯝꯕ ꯂꯥꯛꯄꯒ ꯅꯠꯇꯦ. ꯅꯪꯕꯨ ꯅꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯈꯪꯂꯕ꯭ꯔꯥ?" ꯊꯝꯕꯥꯜꯁꯅ ꯉꯛꯄ ꯑꯃ ꯐꯥꯎꯏ꯫ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯏꯃꯥ? ꯀꯔꯤꯒꯤ ꯏꯃꯥ? ꯍꯥ? ꯑꯩꯁꯤꯕꯨ ꯅꯪ ꯄꯣꯛꯄ ꯅꯃꯥꯔꯣ? ꯀꯧꯔꯛꯀꯅꯨ, ꯀꯧꯔꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯊꯝꯕꯥꯜꯁꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩ꯫ ꯊꯥꯅꯤꯜ ꯂꯩꯃꯅ ꯃꯥꯅ ꯁꯥꯎꯅꯤꯡꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯏ꯫ "ꯅꯪ ꯃꯉꯥꯏꯔꯦꯕ ꯉꯝꯂꯤꯁꯦ, ꯍꯥ? ꯅꯪꯇ ꯃꯉꯥꯏꯔꯦꯕ ꯉꯝꯂꯤꯁꯦ. ꯍꯩ ꯃꯤꯍꯥꯠꯄꯤ, ꯅꯪꯗꯤ ꯃꯤꯍꯥꯠꯄꯤꯅꯦ. ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ, ꯀꯤꯖꯩꯅꯤ ꯏꯕꯦꯝꯃ, ꯀꯤꯖꯩ, ꯀꯤꯖꯩ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ. ꯅꯃꯥꯗꯨ ꯅꯪ ꯄꯣꯛꯄꯗ ꯁꯤꯈꯤꯕꯅꯤ. ꯅꯪꯅ ꯅꯃꯥ ꯑꯗꯨꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯂꯦ, ꯆꯨꯝꯂꯦꯕ." ꯊꯝꯕꯥꯜꯁꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯥꯒꯤ ꯃꯃꯥꯕꯨ ꯃꯤꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯄꯟꯗꯨꯅ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯏ꯫ ꯑꯩꯅ ꯀꯔꯤ ꯀꯔꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯈꯤꯕꯒꯤꯅꯣ? ꯑꯁꯨꯝꯅ ꯏꯃꯥꯅ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥꯕꯨ ꯀꯣꯊꯣꯛꯇꯨꯅ ꯉꯥꯡꯕꯤꯔꯤꯕ ꯑꯁꯤꯕꯣ? "ꯍꯣ, ꯉꯥꯡ ꯇꯥꯕ. ꯉꯥꯡꯅꯕ ꯊꯕꯛꯇꯤ ꯅꯪꯅ ꯁꯤꯟꯖꯕ. ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ, ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ." "ꯏꯃꯥ, ꯑꯩꯁꯨ ꯃꯤꯅꯤ. ꯆꯥꯛ ꯆꯥꯗꯨꯅ ꯍꯤꯡꯂꯤꯕ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯑꯌꯨꯛ ꯑꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯉꯥꯡꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ?" "ꯀꯔꯤꯒꯤ ꯂꯥꯟꯗꯅꯤ? ꯅꯪꯅ ꯂꯥꯟꯕꯒꯤꯅꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯦ. ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤꯕꯅꯤ ꯅꯍꯥꯛꯊꯛ. ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯐꯤꯖꯦꯒꯤ ꯃꯅꯤ ꯑꯣꯏꯖꯔꯤꯕ ꯏꯆꯥ ꯅꯨꯄꯥꯗꯣ ꯉꯔꯥꯡ ꯑꯍꯤꯡ ꯂꯩꯈꯤꯗ꯭ꯔꯦꯗꯅ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯝꯕꯥꯜꯁꯅ ꯃꯥꯒꯤ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ "ꯍꯥ? ꯏꯆꯥꯗꯣ ꯅꯪꯅ ꯍꯥꯠꯄꯅꯦ, ꯅꯪꯅ ꯏꯆꯥꯕꯨ ꯍꯥꯠꯄꯅꯦ. ꯅꯪꯗꯤ ꯃꯤꯍꯥꯠꯄꯤꯅꯦ, ꯃꯤꯍꯥꯠꯄꯤꯅꯦ ꯅꯪꯗꯤ." ꯊꯃꯣꯏꯗ ꯉꯛꯄ, ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯂꯩꯃꯅ ꯃꯉꯣꯟꯗ ꯍꯦꯛꯇ ꯑꯗꯨꯛ ꯇꯝꯊꯤꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯇꯥꯕ ꯉꯝꯗꯦ꯫ ꯃꯥꯅ ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯨꯅ ꯃꯤꯒꯤ ꯃꯆꯥꯕꯨ ꯍꯥꯠꯂꯨꯒꯅꯤ? ꯂꯝꯗꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯨꯁꯣꯟꯅ ꯍꯤꯡꯕ ꯃꯈꯣꯏꯅꯤ꯫ ꯊꯥꯅꯤꯜ ꯂꯩꯃ ꯑꯗꯨꯝꯅ ꯁꯥꯎꯅ ꯋꯥ ꯍꯥꯏꯔꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡꯗꯣ ꯑꯣꯔꯣ ꯑꯣꯔꯣ ꯍꯦꯛꯇ ꯁꯤꯟꯊꯔꯛꯏ꯫ ꯑꯗꯨꯒ "ꯃꯃꯥ, ꯑꯩꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯕ ꯏꯆꯥꯗꯣ ꯅꯍꯥꯛꯊꯛ ꯉꯁꯤꯗꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦꯗꯅ. ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯅꯪ ꯄꯦꯜꯂꯕ꯭ꯔꯣ? ꯏꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯔꯦ. ꯑꯩꯒꯤ ꯏꯆꯥꯗꯣ ꯁꯤꯔꯕꯅꯤꯅ ꯅꯪ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯤꯅꯤꯌꯦ. ꯅꯪ ꯅꯨꯡꯉꯥꯏꯔꯣ, ꯅꯪ ꯅꯨꯡꯉꯥꯏꯔꯣ ꯅꯪ." ꯊꯝꯕꯥꯜꯁꯅ ꯃꯥꯁꯨ ꯃꯈꯣꯜꯗꯨ ꯏꯇꯞ ꯇꯞꯊꯗꯨꯅ, "ꯏꯃꯥ, ꯇꯥꯋꯥꯡꯂꯦꯝꯕꯕꯨ ꯀꯔꯝꯅ ꯂꯩꯇꯕꯅꯣ? ꯏꯆꯥꯗꯣ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡꯗ ꯎꯪꯗꯨꯅ ꯂꯩꯈꯤ. ꯃꯃꯥ ꯑꯩꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯕꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯃꯈꯨꯝꯕ. ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯑꯍꯤꯡ ꯀꯌꯥꯅꯤ ꯃꯍꯥꯛꯅ ꯇꯨꯝꯈꯤꯗꯕ. ꯃꯄꯥꯜꯗ ꯑꯍꯤꯡ ꯊꯦꯡꯂ ꯊꯦꯡꯂ ꯐꯥꯎꯕ ꯃꯍꯥꯛꯅ ꯂꯦꯜꯂꯤ.
ꯏꯁꯥꯒꯤ ꯃꯇꯧꯗꯣ ꯃꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯗꯣ ngasi ayuk haurakpada thongalda hauba haining pambi aduda thauri handuna siramle asumna wanglemba sikhibani wanglemba na Thambalsana bu asuki matik nungsijai adubu Thambalsana mana hingliba punsi mahing aduna wanglemba gi thamoi gi nungsibadu mahakna yakhide itattatana magi maphamda nungsi haiki makhoidi selthum paiba ina kaira khunba masa masuni aduga mahakna lamjasara lairabi ani asigi thak yengnabada yamna khenaba asigi matangda wakhal munna khallaba matungda wanglemba gi nungsibadu mahakna yakhide punsigi oina yaroi haina lepki maram asidagi mahakna wanglemba itattatana haiki ikaidaba tawganu ta wanglemba mi haibase hende hezelakladi phajadaba wahi kaya marumsu hairakpa yai aina phajadaba athiba wahi hairaklabadi ta wanglemba su soidana sauningani aduna ta wanglemba aina phajana haijaba asida yabiyo aigi wakhal thadokbiyo nang aigi thak yamna khene aidi lamjasara machane lairabini adogi sumathakta ai aigi punsi ase yum pandana lenkhini matau manau ai khoi thongal mapada lepirano mina uraka ai hamne ikaisi asumna kanthoki magi manakta laktanaba wakanna haiki tasengna Thambalsana wanglemba gi masak ubada karigino khangda mathanta pangsauda sauningba haibadu oi thanin laimana nang pelo aigi isado halabanina nang pelo nang nungairo mama aigi thadagi isabu nangna setnahanba nangdi mi phattane ngasi isa kainabagi mairina chaktuna ngauksatnaraba mama aina nangonda hairi aigi isa nu pabu nangna hatpagi nangi nathakta aina kari thabak tawrakpagi haibado nang yengo asuk endaba asuk thamoi sokpa aina nangonda sap tawri nangi napunsi aduna leiriba makai namittagi pirang kangdana nungaiba haibado machet amatta hek phangdana lenbo ayuko nang asumna mathamoida phawba sauningba pendaba nungaidaba chakpa khangamdaba pumnamak adubu asawba oina phongdoktuna lairabi nupi mangonda tamthina chaibiramle hairaga thani leima kaptuna mafam adudagi mamai leiduna chatkirami Thambalsana jab yungna leptuna lehawi mabu ubada sauningba phawkhiba mayamdo ngasigi mahak leitre haiba pawasi manakong anina hek tarakpaga magi thamoido khangpe pethare mathamoida nungaitaba kaya ama phawri machil aduda tapna thawanglemba nang leitraba adusu thawri yanduna karigino na sanatanta asuk phattaba phire basibu loramliba nangin usibabu aina lanai mirai haiduna nang asukna tawbra karigino nangna asukna tawba pokngamdana poppa mi oi mapokni haibasi nangbu kawbrani tawanglemba thongal tamna thokriba thane leimabu hanna yenghawi mathamoi chakna macha kaina meijangna chatkhi haibasu magi thamoina khangle tare mana hairamba wahai singdo amu nakongda ninna asuk pendaba asuk thamoi sok aina nangonda sap tawri nangi napunsi aduna leiriba makai namittagi pirang kangdana nungaiba haibado machet amatte phangdana lenba ayuko nang khanghaudana Thambalsana magi mitludagi pirang sinthare pirang ado mahakidamaktani ningsinglei namit adugi warido kusum sumangdagi kawi ho ita Thambalsana ai lae kaino ho patanga phaba satpasu maki semnarabro ngarang na ado phajana ayuk ngana chasi haina khraga ho tarabo imungdagi Thambalsana paraprap thoklei kusum Thambalsana gi phibamdu uraduna mamit anidu langthoktuna hai kaino hauzik phawba phiga mata hongdribro haise kaino tawridubo somdana ina thengle haidana lakli as ayamna talida hauzik phawba bo nang kaidau lege haiba kharangana chase haina khiba natro hoiba ai khangeba ado nang sauranu ngasigidi ai satpa yararoi nga phabado nang adum chatluro kaino haisibo
ꯃꯥꯡꯒꯣꯜꯗ ꯐꯠ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯀꯩꯅꯣ ꯍꯥꯏꯕ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯅꯦ ꯁꯨꯝ ꯁꯥꯎꯖꯔꯛꯁꯅꯤ ꯆꯠꯂꯣ ꯐꯅꯦꯛ ꯑꯃ ꯀꯣꯛ ꯍꯣꯡꯗꯣꯔꯛꯑꯣ ꯏꯇꯥ ꯏꯙꯧꯗꯣ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛꯁꯨ ꯍꯟꯗꯦ ꯑꯩ ꯆꯠꯊꯣꯛꯄꯗꯣ ꯌꯥꯔꯔꯣꯏꯕ ꯑꯗꯨꯒꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯨꯁꯨꯝ ꯇꯞꯊꯗꯨꯅ ꯑꯣ ꯏꯙꯧ ꯃꯁꯥ ꯉꯝꯗꯕꯩ ꯑꯣꯏꯔꯦ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯁꯥꯎꯅꯨꯀꯣ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯆꯠꯂꯁꯤ ꯍꯣ ꯁꯥꯎꯗꯦ ꯑꯩꯅꯕꯨ ꯀꯔꯝ ꯀꯥꯟꯗ ꯅꯉꯣꯟꯗ ꯁꯥꯎꯕ ꯌꯥꯎꯈ꯭ꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤ ꯅꯪ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯄꯥꯠꯇꯒꯤ ꯉꯥꯗꯨꯝ ꯏꯅꯤꯡ ꯇꯦꯛꯈꯩ ꯐꯥꯔꯨꯒꯦ ꯍꯣ ꯐꯥꯖꯔꯣ ꯄꯥꯠꯇꯨꯗ ꯂꯩꯕ ꯉꯥ ꯃꯈꯩ ꯅꯪꯅ ꯂꯣꯏꯅ ꯐꯥꯕ ꯑꯣꯏꯖꯔꯣ ꯌꯥꯔꯦ ꯑꯩ ꯊꯦꯡꯂꯦ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯀꯨꯝꯍꯧꯒꯦ ꯇꯧꯕꯅꯤ ꯅꯪ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯂꯦꯀꯣ ꯍꯣꯏ ꯍꯣꯏ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯀꯨꯁꯨꯝ ꯊꯣꯛꯈ꯭ꯔꯦ ꯊꯝꯕꯥꯜꯁꯅꯥ ꯃꯊꯃꯣꯏꯗ ꯍꯥꯏꯖꯍꯧꯏ ꯏꯇꯥ ꯀꯨꯁꯨꯝꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯒꯗ꯭ꯔꯅꯦ ꯏꯇꯥ ꯁꯥꯎꯅꯨꯀꯣ ꯇꯟꯖꯥ ꯑꯃ ꯌꯥꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯖꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯀꯨꯁꯨꯝ ꯊꯝꯕꯥꯜꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯦꯛ ꯊꯣꯛꯄꯒ ꯃꯈꯥꯔꯣꯝꯗ ꯋꯥꯡꯂꯦꯝꯕ ꯂꯥꯛꯏꯕꯗꯨ ꯂꯥꯞꯂꯞꯅ ꯍꯦꯛꯎꯏ ꯃꯥꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯍꯥꯏꯖꯩ ꯀꯩꯅꯣ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯛ ꯉꯟꯅ ꯁꯣꯝꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯣ ꯂꯥꯏꯃ ꯇꯟꯗꯦꯍꯦ ꯏꯇꯥ ꯊꯝꯕꯥꯜꯁꯅꯥꯅꯁꯨ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯂꯕꯅꯤ ꯑꯗꯨꯃꯛꯇꯗꯕꯨ ꯃꯃꯥꯏ ꯑꯁꯤ ꯏꯀꯥꯏꯕ ꯈꯪꯗꯅ ꯑꯗꯨꯝ ꯍꯦꯛ ꯁ꯭ꯋꯥꯏꯗ ꯁꯨꯔꯨ ꯅꯩꯔꯒ ꯂꯩ ꯍꯥꯏꯕ ꯏꯇꯥ ꯊꯝꯕꯥꯜꯁꯅꯥꯒꯤ ꯈꯨꯄꯥꯛ ꯑꯍꯥꯎꯕꯁꯨ ꯐꯅ ꯌꯥꯝꯅ ꯆꯥꯔꯕꯅꯤ ꯍꯟꯕ ꯂꯩꯇꯦꯅꯦ ꯃꯈꯣꯏ ꯃꯃꯥ ꯑꯗꯨꯅ ꯃꯔꯣꯜ ꯑꯃ ꯁꯛꯇꯥ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯃꯤꯅ ꯄꯥꯝꯗ꯭ꯔꯦ ꯌꯥꯕꯤꯗ꯭ꯔꯕ ꯑꯁꯤꯗꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯕ ꯑꯁꯤꯗꯤ ꯍꯥꯏꯕꯤꯒꯦꯍꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯐꯅ ꯌꯥꯝꯅ ꯇꯧꯖꯕ ꯇꯥꯔꯕꯁꯨ ꯏꯇꯥ ꯊꯝꯕꯥꯜꯁꯅꯥꯅꯅꯦ ꯅꯪꯉꯣꯟꯗ ꯌꯥꯗꯧꯗꯤ ꯄꯨꯟꯁꯤꯒꯤ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯋꯥꯡꯂꯣꯝꯗ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯋꯥꯡꯂꯦꯝꯕ ꯊꯝꯕꯥꯜꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯍꯥꯏꯕꯁꯤ ꯉꯥꯎꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯄꯤꯊꯣꯔꯛꯇ꯭ꯔꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯁꯤ ꯊꯝꯕꯥꯜꯁꯅꯥꯅꯤ ꯑꯗꯨꯅ ꯃꯆꯤꯟꯃꯛꯅ ꯊꯝꯕꯥꯜꯁꯅꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯝꯕꯥꯜꯁꯅꯥꯅ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯍꯟꯅ ꯍꯥꯏꯖꯔꯕꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯈꯪꯂꯕ ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯔꯤ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯨꯝꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯂꯩꯀꯥꯏ ꯃꯤ ꯑꯌꯥꯝꯕꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯂꯦ ꯃꯐꯝꯗ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯉꯥꯏꯍꯥꯛ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯎꯔꯨ ꯂꯩꯗꯨꯅ ꯂꯩ ꯈꯪꯍꯧꯗꯅ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯛꯏ ꯍꯣꯏꯗ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ ꯉꯥꯏꯕꯕꯨ ꯀꯜꯂꯕꯗꯤ ꯁꯣꯏꯗꯅ ꯌꯦꯅꯤꯡꯊꯥ ꯂꯥꯛꯀꯅꯤ ꯀꯜꯂꯕ ꯅꯨꯡ ꯑꯗꯨꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯩ ꯆꯠꯂꯛꯀꯅꯤ ꯃꯥꯅ ꯏꯐꯝꯗ ꯇꯥꯊꯤꯅ ꯐꯅ ꯉꯥꯡ ꯁꯛꯂꯕꯁꯨ ꯑꯩꯒꯤ ꯈꯣꯡꯐꯝ ꯑꯁꯤꯃꯗꯤ ꯈꯛ ꯍꯟꯈ꯭ꯔꯔꯣꯏ ꯊꯝꯕꯥꯜꯁꯅꯥ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯔꯛꯇ ꯆꯪꯁꯤꯟꯕ ꯌꯥꯎꯏ ꯃꯁꯤ ꯑꯣꯏꯔꯦ ꯊꯝꯕꯥꯜꯁꯅꯥꯒꯤ ꯍꯦꯟꯅ ꯑꯁꯥꯎꯕ ꯏꯃꯨꯡꯗꯅꯤ ꯊꯝꯕꯥꯜꯁꯅꯥꯅ ꯍꯥꯏꯔꯤ ꯏꯙꯧ ꯑꯁꯦ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤ ꯉꯔꯥꯡꯁꯨ ꯀꯔꯤꯁꯨ ꯆꯥꯈꯤꯗ꯭ꯔꯦ ꯁꯤ ꯑꯣꯏꯅ ꯈꯔ ꯆꯥꯁꯤ ꯏꯁꯨꯁꯅꯥ ꯏꯙꯧꯕꯨ ꯆꯥꯅꯤꯡꯗꯦꯅꯦ ꯇꯧꯔꯤꯕꯁꯦ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯈꯔ ꯆꯥꯁꯤꯜꯂꯨ ꯏꯙꯧ ꯏꯙꯧꯅ ꯁꯨꯃꯥꯏꯅ ꯅꯥꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯨꯏꯅ ꯅꯥꯔꯔꯣꯏꯗ ꯂꯥꯏꯍꯧ ꯍꯧꯕꯁꯨ ꯈꯔ ꯍꯟꯒꯨꯝꯅ ꯇꯧꯏ ꯐꯔꯅꯤꯗ ꯍꯣꯏꯕ ꯑꯗꯣꯁꯦ ꯁꯤ ꯈꯔ ꯆꯥꯁꯤꯜꯂꯣꯕ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯔ ꯏꯟꯕꯤꯔꯦ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄꯅꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗ ꯋꯥꯡꯂꯦꯝꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯝꯕꯥꯜꯁꯅꯥ ꯈꯪꯁꯥꯎ ꯁꯥꯎꯏ ꯑꯁꯥꯎꯕ ꯋꯥꯍꯩꯅ ꯃꯥꯡ ꯊꯥꯗꯨꯅ ꯅꯪꯗꯤ ꯌꯥꯝꯅ ꯉꯝꯃꯤꯅ ꯏꯀꯥꯏꯕꯁꯨ ꯌꯥꯝꯅ ꯈꯪꯗꯦꯅ ꯊꯣꯡꯒꯥꯜꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯌꯨꯝ ꯐꯥꯎꯕ ꯌꯧꯁꯤꯜꯂꯦ ꯁꯤꯗ ꯀꯅꯥꯅ ꯆꯪꯂꯛꯑꯣ ꯍꯥꯏꯕꯒꯦ ꯆꯠꯈ꯭ꯔꯣ ꯌꯥꯝꯅ ꯊꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯊꯝꯕꯥꯜꯁꯅꯥ ꯉꯥꯏꯈꯣ ꯁꯥꯎꯒꯠꯈꯤꯅꯨ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯋꯥꯔꯤ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯆꯠꯂꯨ ꯌꯥꯔꯦ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯊꯝꯕꯥꯜꯁꯅꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯎꯔꯒ ꯑꯗꯨꯝꯅ ꯁꯥꯎꯔꯤꯕ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯒꯗꯕꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯒ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯟꯒꯅꯨ ꯍꯥꯏꯅ ꯑꯩꯅ ꯀꯌꯥꯔꯛ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯂꯥꯏꯔꯕꯅꯤ ꯂꯝꯖꯥ ꯁꯔꯥꯅꯤ ꯍꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ
ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯣꯟꯅꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯈꯤꯕ ꯂꯩꯇꯦ ꯌꯥꯔꯦ ꯈꯪꯉꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯅꯪ ꯆꯠꯍꯧꯔꯣ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯩꯗꯤ ꯆꯠꯂꯣꯏ ꯅꯪꯅ ꯇꯥꯜꯂꯕꯁꯨ ꯑꯩ ꯆꯠꯂꯣꯏ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯑꯩ ꯈꯛ ꯆꯠꯂꯣꯏ ꯋꯥꯍꯩ ꯑꯁꯤꯗ ꯊꯝꯕꯥꯜꯁꯅ ꯍꯦꯟꯅ ꯁꯥꯎꯔꯤ ꯏꯀꯥꯏ ꯈꯪꯗꯕ ꯃꯩ ꯊꯥꯕ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯁꯨ ꯑꯔꯤꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯕ ꯃꯈꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯈ꯭ꯔꯔꯣꯏ ꯊꯝꯕꯥꯜꯁꯅ ꯁꯥꯎꯕꯅ ꯍꯦꯟꯗꯨꯅ ꯄꯔꯞ ꯃꯈꯥꯗ ꯀꯨꯝꯊꯩ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯁꯥꯐꯨ ꯀꯟꯅ ꯋꯥꯡꯂꯦꯝꯕꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ 이까이 강다봐 낭나 이기 ปุ่ꯟꯁꯤ다 ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯄ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯏꯁꯥꯒꯤ ꯊꯥꯛꯈꯪꯅ ꯍꯤꯡꯖꯔꯤꯕ ꯅꯨꯄꯤ ꯑꯃꯅꯦ ꯗꯣꯂꯥꯏ ꯎꯔꯒ ꯉꯥꯎꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯔꯦꯞꯄ ꯋꯥ ꯅꯪꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩ ꯍꯥꯏꯈ꯭ꯔꯦꯗꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯅꯪꯅ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯌꯦꯠꯂꯤꯕꯁꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯗꯦ ꯑꯩ ꯅꯪꯕꯨ ꯄꯥꯝꯗꯤꯌꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯊꯝꯂꯣꯏ ꯑꯩꯗꯤ ꯂꯝꯖꯥꯁꯔꯥꯅꯦ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯏꯄꯥꯒꯤ ꯏꯖꯠ ꯌꯣꯟꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯑꯩꯅ ꯇꯧꯔꯣꯏ ꯑꯗꯣꯝꯒ ꯊꯥꯛ ꯆꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯌꯦꯡꯕꯤꯌꯨ ꯆꯠꯄꯤꯔꯣ ꯋꯥꯡꯂꯦꯝꯕꯅ ꯇꯞꯂꯞꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯤꯁꯤꯡꯂꯛ ꯈꯨꯠ ꯊꯥꯔꯕꯁꯨ ꯂꯤꯁꯤꯡꯂꯛ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯅꯪ ꯃꯁꯤꯗꯗꯤ ꯈꯪꯉꯨꯀꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯅꯪꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯑꯁꯨꯛ ꯍꯥꯏꯖꯔꯕ ꯑꯁꯨꯛ ꯅꯣꯟꯖꯔꯕ ꯑꯁꯤ ꯐꯥꯎꯕ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯈꯪꯕꯤꯗꯕ ꯊꯝꯕꯥꯜ ꯅꯪꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯃꯜꯂꯤ ꯅꯪꯒꯤ ꯊꯃꯣꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯄꯤꯔꯝꯕ ꯆꯩꯅꯥꯁꯦ ꯀꯟꯃꯜꯂꯤꯀꯣ ꯐꯔꯦ ꯑꯩ ꯈꯥꯡꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯩ ꯈꯥꯡꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯗꯅ ꯉꯥꯏꯈꯤꯅꯤ ꯑꯩ ꯅꯪꯕꯨ ꯉꯥꯏꯈꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯋꯥꯡꯂꯦꯝꯕ ꯃꯊꯃꯣꯏ ꯁꯣꯛꯅ ꯆꯠꯈꯤ ꯊꯥꯅꯤꯜ ꯂꯩꯃ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯤ ꯊꯝꯕꯥꯜꯁꯅꯥꯕꯨ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ ꯇꯥꯃꯒꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯑꯩ ꯉꯥꯎꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯃꯥꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯥꯗꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯕꯅꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯃꯃꯥ ꯑꯩꯒꯤ ꯐꯤꯖꯦꯒꯤ ꯃꯅꯤꯅꯤ ꯃꯃꯥ ꯑꯩꯅ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯖꯔꯝꯕ ꯑꯩꯒꯤ ꯏꯆꯥꯅꯤ ꯉꯁꯤꯗꯤ ꯃꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯩ ꯑꯉꯥꯎꯕꯤꯒ ꯄꯥꯈꯛ ꯑꯣꯏꯔꯦ ꯊꯥꯗꯅ ꯑꯃꯨꯛꯇ ꯀꯔꯤꯅꯣ ꯇꯧꯕꯤ ꯃꯥꯕꯨ ꯈꯝ ꯊꯦꯡꯅ ꯋꯥꯍꯟꯒꯗꯕꯅꯤ ꯑꯣꯠꯀꯗꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ngasi pangliba maisak asidagi hen magi mafamda phanghangadaba madutada aigi apianba haibadu oigani madi mi nate matik thokna laknagadabani tada thabak asida changningba sel changsan madu pumba aina watana pigani thabak se tadana soidana amukta tawbidaba yadabani mangi maibani afaba thabak su tawi fataba thabak su matawi ani ase sang onduna yenglubadadi fataba thabak tawbana maheli magi wadu taraduna asumda khumi nangna asuk thamoi shokna hairabanina nangi taadana kamaina mai leirani nangna taw haiba thabak aduma tawba taridana tawbiyu tada aina ngasi phangliba chaina ase mangonda su phanghangadabani isaduna mabu yamna nuksise mangonda punglupsai mahakna isagi nuksibadu sungya yade mama aina manamda kaida set phauba thadriba isada mahakna masing khangdana phuri makhubakna mamaida thai sibu kanagi mama oibina khangba ngamdoina mahak lamjasara nina madugi chaina do mahak khanglam loyeba lairabi mabu aina imau oibasu khak pamde mabu imau ni kaina haiduna miyam mamangda puthokpa kaidudi suklem lemde aina su isa nupada nupi aduga unagat nupi adugi wakhal thado u haina kayarak hanna hanjin hai adubu tada isa nupana khak yade mama aina haibawa mana khak tade nupi aduda adum luptuna le isa do mahagi wakhal da angawbo oibani isa gi mataudu yengba ngamdraduna aisu wa makha tana hairude
नुपी अदुना एगी इसाबु ओटपा असिदि करिनो यामना फत्तबा नुपीनि महाकी वाखलदे इसादो हंदकी मतांग असिदा अंगावबगुमना लेनखि मथंत मुरुम मुरुम सु पंगसोंदा सोली अमुकसु हेक्ता कप्पी चा इसिंग चाव थौ हाइबसु सुंगया यादे ओंथोकपा मतौ अमदा इसादु लेरमी अदुगदि तादा इखंग हेक खंगौदना अैगी इसादो थौरे यादुना लेरबने हाइदुना हे कपथोई कपपदा वाजरबनी थानि लैमा मंगीना ए कपकनु थोइनसु हेना खंजिलनुसे नंगना पामलिबदु हेक्ता सोइदना तौरगा लोरे तादा सोइदना तौदबा यादबनिको अै इसागी लमन खुमखिनि इसा हातखिबगी लमन खुमदना अै खक्तोक लोय होय तौसी करिना फगदबनु हाइबदो अैखोय अनि खनसी तादा युम अदुदा हौजी मपु मसु मखोय अनिता लैबने लैरिबा मपुदु हाना हातोकपियो अदु ओइरबदि मागी थमोइदु पुंकाय कायरदबने मतमदुदा अै पेना नोके थबक असिदगी हेक्ता हौरसी फरे अै फनबसिलगे हाइदुना मखोय अनि वारी मखा अमुक सथै असुमना नमित खरनी हौजिंख्रबा मतुंगदनी थानि लैमना सिलकबा थबक अदु सोमदा तेंबाले लुखोयना तपना इशु इदौबो सोर होनबसी हेना वारइने खंदे सोरसी तत्खिदौरबरा करिनो हाइदी इदौ करिसु तौरिसे वारसु तपना होनबा होनो करिसु तौरोयबा खंद्रे करिमा तौनो सिबो असुमना मुक्त तौरक्ट्रि ऐ माधवगी ओइरक्लिबा मतौ अदुदा थंबालसना मपुंगनिंग लेतादे हेना वाई अदुबु माधवगी ममांगददि उथोक्ते इसिंग थकेरे इधौ इसिंग थकलगा फाबर येंगसिरा थकनिंगदे खरा थकलगा येंगसे हाइदुना इसिंग खरा हेक पिथै अदुबु फाबा ओइदे खरा फाबर इधौ इशु इधौसे करिनो मतौरिने मिन्ना कसे कइनो मतौरे मशीन मरांग ओइना तौरपगुम इधौबु असुमना मथंग मथंग हेक्ता हाइरे थंबालसना मधौना असुमना हाइरक्पा असि तारगा मागी थमोय हेना पाखले इधौ करिसु तौरे नसु लैरिबा असिदि इधौसे नारुबदगी खरा फगले हाइदुना हंदक्सी वखल नमाइन लैरुबने ngarang nahadagi amuk asumna tawrakpa asida idausi kainoma tawre haksang asisu inung nungaite isudobe idauna karigumba sikrapade isude kanaga laihogane madhaugi handaki wafam asi tabada thambalsana mapungning hena nuksiduna mamitagi mapi tare idau adum aina hainu idau kaisu tawro nasuba thadokuna sakhiba khak yaroi idau kaisu tawro laiba ida koisu tobe nangmuk naraiba iba shibu ani shuna lerum khigatra lai mahaksu phunmande ashuk awang maisak khangne hinjariba isu asida ahenba awaba amamu piningliba male isugi kanbada idhaudi laiba yadrene idhau nasuba nusidraba adumaina haigano haiba ai idhau ga kainaba ngamlo aduga idhau su nasuiba thadokuna zakhiba yaro idhau se cheloi hayo nasuiba thadokuna cheloi hayo se masunu bigi matawadu da lukhoi mathamoi du chai mahaksu mamitagi mapi sinthana kapi idhau nang kapabo kaigi kapino kapkano se ai pi dei thopige kapkano haiduna makhun masa aduna dei thokpi lukhoi kappa lepte sor honba da su hena wakhale adumna leirambadagi phungalei mathabak tu thegalei kaplamba thambalsana kapadu sab leptuna idau idau kaidarge idau 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 nasuna kaurisi tabra idau kaidarge lukhoi amu mathabak tu hani phibam da leikre thambalsana hena pakhale
mahak leitaba ngamdre. Idhaw, ay khuratun kauruge. Idhaw ngahak leiramuko. Nasuphat kauruge. Haiduna phuk haugatuna khangsian chele. Masida lukhoina tapna. Isu tobe. Thambalsana chenba ngamdre chap leptuna mamai sat onthori. Lukhoi solaba makhut aduna mapung phana di thangata makhut to haiphet khatuna mamituna masunupida yengduna isu tobe maiko idhogi naktala ko idho isu do wa hairongke lao Thambalsana kaptuna makhongdu tapna thangzilei aduga idho isu de masuk Sabine, idhaw ka punsi sangna, layminaw hayna, mapumahang na tamlam dramale. Ipu isu, handag mapokide, miko asida, kaina ba tari ko. Madhawi wahay asita bata Thambalsana khang bangamdre. Adamay na hayna ba idaw? Nangainog si Trabo idaw? Ay daw galay minaganiye. Nasuhay mo tanong to na sa kibaso kakyaroye. Se, chaloy hayo idaw. Chaloy hayo ba idaw? Pamthado na. Madhaw gi makuto da chi na paido na. Se, chaloy hayo ba idaw? Se, chaloy hayo idaw. Janing ba na tilukoy adobo. Magi punsi saysing sukraba mali. Matam na yarakte. Asi lairembina magi thawaibu haksangdagi setuna pugadabagi ngaiduna laikre masunupida nungsina munna yenglaga matangi mapok amada isu tombe nangbu idhogi isu tombe oina amuk pangba oike ko nako phawa chiktana nungaina leiba oyo isu gi bu kari watkane Lairam leptaki Laichil pumpai hangduna idhaw na isu batoy na yenglakani kalak jabat taibang ni hayna singna chaluko laiba pabi oiduna nungay na laiba oiraw ko isu tombe Wahay singasi wana hayram laga mangak to yetlom da thakpai thare Thambalsana masapum batu chungi khonjel atunik na idhaw kari mataw na idhaw se mit pango idhaw se mit pango idhaw na tawari pa mataw si mo kari no idhaw Nasuhay mo tado to na chalabrani daw. Nasubo ka na agaleho ay manoy daw. Kanaday daw kautoy daw. Nasuhay tandaleho bangamloy siyaw galo. Nasubo nagsidraboy daw. Siyaw daw galoy daw. Galo si. Galoy daw. Galo. Mathamoy do chagle. Bisak piklingay dagi. Madhaw na mabu yokpirakhibani mahakidi madhaw asina mamani mapani mama mapagi minungsi phangzahoudraba mahakna madhaw asida nauthi saduna leijarakhibani ngasidi magi thawai oiriba madhaw aduna mabu thadokduna chakhrabada magi thamoido machetana kaire idhaw haiduna mamitagi lepa leitaba pirang sinthaduna madhaw gi thawai yaudraba haksang adubu konduna ona thoina kapi Thambalsana punsi lambida lamuknaraba mi amagumna thoklare hena wazare maha nungshiraba madhaw adubu kainabagi maijakna angawbi amagumna maha lele ngasidi numit nini haujingkhraba matungdani Thambalsana angawba phijol setuna mangol hi cocktail aduda manamna nga thaduna pham maithong adudana o khongna kaplubagi pirang sinthakhibagi dakphamna taaduna leire nahandagi karisu sa thaglakte ahingsu amata tumde
ꯃꯙꯧꯒꯤ ꯋꯥꯈꯜꯗ ꯀꯞꯇꯨꯅ ꯃꯍꯥꯛ ꯑꯗꯨꯝ ꯂꯩꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯥꯅꯤꯜ ꯂꯩꯃꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯗꯒꯤꯅꯤ꯫ ꯃꯁꯤꯃꯗꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯊꯣꯡꯒꯥꯜꯗ ꯊꯥꯅꯤꯜ ꯂꯩꯃ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯦ꯫ ꯃꯉꯛꯇꯨ ꯑꯔꯩꯕ ꯃꯈꯩ ꯇꯤꯡꯊꯣꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯌꯦꯡꯉꯤ꯫ ꯃꯥꯡꯒꯣꯜꯗ ꯊꯝꯕꯥꯜꯁꯅꯥꯅ ꯎꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯩ꯫ ꯇꯁ! ꯀꯝꯗꯧꯏ? ꯁꯤ ꯑꯣꯏꯔꯕꯗꯤ ꯅꯤꯡꯕ ꯑꯁꯤ ꯍꯦꯛ ꯊꯨꯡꯉꯤꯗꯅ꯫ ꯅꯣꯛꯀꯦ, ꯑꯩ ꯅꯣꯛꯀꯦ, ꯅꯣꯛꯀꯦꯕ ꯑꯩ꯫ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ? ꯑꯗꯨꯅꯦ, ꯀꯞꯄꯨ, ꯀꯞꯄꯨ ꯏꯕꯦꯝꯃ꯫ ꯅꯪꯗꯤ ꯀꯞꯄꯅ ꯍꯦꯟꯅ ꯄꯛꯆꯩ꯫ ꯃꯗꯨꯗ ꯊꯣꯛꯅꯕ ꯅꯪ ꯅꯁꯥꯅ ꯁꯤꯟꯖꯈꯤꯕꯅꯤ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯥꯏꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯪꯈꯤꯕ ꯆꯩꯅꯥꯗꯣ ꯅꯪ ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯝꯂꯅꯤꯅꯦ꯫ ꯏꯆꯥꯕꯨ ꯅꯪꯅ ꯍꯥꯠꯄ ꯑꯗꯨꯅꯤ ꯈꯪꯂꯕ꯭ꯔꯥ? ꯀꯞꯄꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯅꯊꯟꯇ ꯉꯥꯏꯔꯗꯅ ꯂꯩꯔꯤꯕꯁꯦ꯫ ꯌꯦꯡꯉꯣ, ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯣ꯫ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃꯅꯤ ꯌꯦꯡꯉꯣ꯫ ꯅꯪꯕꯨ ꯋꯥꯕ ꯃꯈꯩ ꯋꯥꯍꯜꯂꯒ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯅꯪꯅ ꯏꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯍꯥꯠꯀꯅꯤ, ꯍꯥꯠꯀꯅꯤ ꯅꯪꯕꯨꯁꯨ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯊꯝꯕꯥꯜꯁꯅꯥꯅ ꯎꯕ ꯅꯠꯇꯦ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯪꯂꯝꯂꯅꯤꯅꯦ꯫ ꯑꯗꯨꯅꯤ, ꯅꯪꯅ ꯉꯝꯕꯅ ꯀꯗꯥꯏ ꯐꯥꯎ? ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯃꯇꯨꯡꯗꯒꯤ ꯀꯨꯁꯨꯝꯅ ꯏꯅꯦ, ꯁꯤꯗ ꯂꯦꯞꯄꯤꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ? ꯌꯨꯝꯂꯣꯝꯗꯒ ꯌꯦꯡꯂꯤꯕ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯂꯩꯃ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯁꯥꯗꯨ ꯊꯛꯀꯠꯂꯤ, ꯑꯁꯨꯝꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯏꯕꯦꯝꯃ, ꯁꯨꯝ ꯑꯩꯗꯣ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯑꯗꯨꯗ ꯑꯥꯗ ꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯅꯥꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯨꯝ ꯌꯦꯡꯂꯝꯕꯅꯤꯗ꯫ ꯑꯣ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯆꯪꯉꯨꯁꯤꯔ ꯏꯅꯦ? ꯑꯩꯒ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯆꯪꯂꯨꯁꯤ꯫ ꯑꯩꯁꯨ ꯃꯈꯣꯏꯗ ꯂꯥꯛꯏꯅꯦ꯫ ꯏꯕꯦꯝꯃ, ꯃꯗꯨ ꯐꯔꯛ ꯇꯥꯔꯅꯤ꯫ ꯏꯅꯦ ꯑꯃꯨꯛ ꯀꯣꯟꯅ ꯂꯥꯛꯀꯦ꯫ ꯏꯅꯦꯁꯦ ꯊꯕꯛ ꯑꯃ ꯁꯣꯝꯗ ꯆꯠꯄ ꯊꯦꯡꯂꯦ ꯇꯧꯔꯤꯕꯁꯦ꯫ ꯀꯣꯟꯅ ꯑꯣꯏꯅ ꯂꯥꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯠ ꯍꯦꯛꯇ ꯃꯈꯣꯡ ꯊꯥꯡꯈꯤ꯫ ꯏꯃꯥꯏ ꯄꯦꯝꯃ, ꯀꯗꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯏꯅꯣ? ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤꯗ꯫ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯍꯥꯏꯕ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯖꯅ ꯇꯨꯝꯕ ꯌꯥꯔꯅꯤ ꯑꯩ꯫ ꯀꯨꯁꯨꯝ ꯌꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯊꯝꯕꯥꯜꯁꯅꯥꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ꯫ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯏꯇꯥ, ꯅꯪꯕꯨ ꯃꯥꯡꯒꯣꯜꯁꯤꯗ ꯑꯩ ꯂꯥꯛꯏ꯫ ꯇꯥꯔꯕꯣ ꯅꯪꯕꯣ? ꯇꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯀꯨꯁꯨꯝꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯃꯥꯏ ꯇꯝꯅ ꯂꯩꯊꯣꯔꯛꯇꯨꯅ ꯅꯪ ꯂꯥꯛꯏꯔꯣ? ꯐꯝꯃꯣ꯫ ꯐꯝꯊꯗꯨꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯎꯪꯗꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯌꯦ꯫ ꯀꯔꯤꯁꯨ ꯆꯥꯎꯊꯛꯑꯣ ꯍꯥꯏꯕꯁꯨ ꯅꯪꯅ ꯍꯦꯛ ꯌꯥꯗꯦꯗꯣ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯗꯦ꯫ ꯈꯔ ꯆꯥꯕ ꯌꯥꯗ꯭ꯔꯣ? ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯦ ꯅꯪꯕꯣ꯫ ꯑꯩ ꯆꯥꯅꯤꯡꯗꯦ, ꯑꯩ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯤꯌꯦ ꯏꯇꯥ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯁꯤ ꯀꯞꯀꯅꯨ꯫ ꯑꯩ ꯏꯙꯧꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯩ ꯏꯙꯧꯒꯤ ꯃꯁꯛ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯏꯇꯥ꯫ ꯊꯝꯕꯥꯜ, ꯑꯩꯒꯤ ꯏꯙꯧꯗꯣ ꯃꯕꯨꯛ ꯐꯠꯇꯦ꯫ ꯃꯁꯨ ꯑꯩꯕꯨ ꯏꯊꯟꯇ ꯊꯝꯂꯝꯂꯒ ꯃꯍꯥꯛꯇꯤ ꯆꯠꯈꯤ꯫ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ꯫ ꯏꯙꯧ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ? ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟꯅꯨꯁꯦ꯫ ꯉꯥꯏꯈꯣꯅꯦ, ꯑꯩ ꯍꯧꯖꯤꯛ ꯅꯈꯣꯏꯗ ꯂꯥꯛꯄꯗ ꯊꯣꯡꯒꯥꯜꯗ ꯇꯥ ꯋꯥꯡꯂꯦꯝꯕꯒꯤ ꯃꯃꯥꯗꯣ ꯃꯃꯥꯏ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯒ ꯂꯦꯞꯄ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯁꯅꯥ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ꯫ ꯀꯨꯁꯨꯝꯅ ꯃꯈꯥ ꯇꯥꯏ꯫ ꯑꯗꯨꯗ ꯑꯩꯅ ꯀꯧꯁꯤꯟꯕꯅꯦ꯫ ꯑꯗꯨꯗ ꯃꯁꯥꯀꯥꯗꯣ ꯏꯄꯥ ꯄꯥꯈꯠꯂꯒ ꯁꯨꯝ ꯅꯪꯕꯨ ꯌꯦꯡꯕꯅꯤ ꯑꯁꯤꯅꯤ꯫ ꯑꯩꯅ ꯆꯪꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯕ ꯑꯗꯨꯗ ꯊꯕꯛ ꯂꯩ ꯍꯥꯏꯔꯝꯂꯒ ꯐꯔꯞ ꯆꯠꯈ꯭ꯔꯦ꯫ ꯀꯩꯗꯧ ꯂꯥꯛꯏꯖꯥꯅꯣ ꯃꯥꯕꯣ? ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯥ? ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯝꯇꯒꯤ ꯃꯁꯛ ꯎꯅꯤꯡꯗꯦ ꯀꯨꯁꯨꯝ꯫ ꯑꯩ ꯏꯙꯧꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯅ ꯀꯞꯊꯣꯔꯛꯏ꯫ ꯀꯞꯀꯅꯣ ꯍꯥꯏꯔꯒ ꯁꯤ ꯀꯞꯀꯅꯣ ꯍꯥꯏꯕ꯫ ꯍꯛꯆꯥꯡꯗꯣ ꯍꯦꯟꯅ ꯁꯣꯟꯖꯤꯜꯂꯅꯤ꯫ ꯑꯩꯁꯨ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦ꯫ ꯁꯦ, ꯃꯄꯥꯜꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯕ ꯐꯖꯗꯦ꯫ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯁꯤ꯫ ꯍꯧꯒꯠꯁꯤꯁꯦ ꯍꯥꯏꯔꯒ ꯃꯥꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯈꯤ꯫ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡ ꯑꯃꯈꯛꯅꯤ꯫ ꯊꯝꯕꯥꯜꯁꯅꯥ ꯃꯙꯧꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯃꯄꯥꯜꯗ ꯐꯝꯕ ꯌꯥꯕ ꯐꯝꯂꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯕꯅꯤ꯫ ꯑꯍꯤꯡ ꯃꯁꯤꯡ ꯈꯪꯂꯛꯇ꯭ꯔꯦ ꯃꯍꯥꯛꯅ ꯇꯨꯝꯂꯛꯇꯕ꯫ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯃꯍꯥꯛ ꯂꯩꯔꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ
ꯊꯦꯡꯂꯛꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯜꯗꯒꯤ ꯁꯣꯜꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯤꯕꯗꯨ ꯍꯦꯛ ꯇꯥꯔꯛꯏ꯫ ꯏꯁꯨ ꯇꯣꯝꯕꯤ, ꯏꯁꯨ ꯇꯣꯝꯕꯤꯕꯨ ꯇꯨꯝꯂꯕ꯭ꯔꯣ? ꯏꯙꯧ ꯂꯥꯛꯏꯌꯦ, ꯏꯙꯧꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ? ꯇꯥꯔꯕꯗꯤ ꯊꯣꯛꯂꯛꯎꯅꯦ, ꯏꯁꯨꯒꯤ ꯃꯁꯛ ꯎꯅꯤꯡꯂꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯨꯏꯔꯦ ꯏꯁꯨꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯎꯈꯤꯗꯕ, ꯉꯁꯤꯗꯤꯅꯦ ꯌꯦꯡꯈꯤꯗꯧꯔꯤꯕꯅꯤ ꯏꯁꯨ ꯇꯣꯝꯕꯤ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯤ꯫ ꯊꯝꯕꯥꯜꯁꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯊꯟꯇ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯩ꯫ ꯏꯙꯧ ꯅꯠꯇꯕ꯭ꯔꯥ ꯃꯄꯥꯜꯗ ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ? ꯏꯙꯧ ꯅꯠꯇꯕ꯭ꯔꯥ? ꯃꯥꯅꯦ, ꯏꯙꯧꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯦ ꯏꯙꯧꯒꯤꯅꯤ꯫ ꯏꯙꯧꯅ ꯑꯩꯕꯨ ꯀꯧꯔꯦ, ꯑꯩꯒꯤ ꯅꯥꯛꯇ ꯏꯙꯧ ꯂꯥꯛꯑꯦ, ꯑꯩ ꯏꯙꯧꯒ ꯑꯃꯨꯛꯇ ꯎꯅꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯞꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛꯇꯤ ꯉꯥꯎꯁꯟꯅꯩ꯫ ꯃꯍꯥꯛꯀꯤ ꯃꯙꯧ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯃꯄꯥꯜꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯕꯨ ꯀꯧꯔꯤ꯫ ꯃꯙꯧꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯑꯗꯨꯝꯅ ꯃꯙꯧꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯂꯣꯟꯁꯤꯜꯂꯨꯔꯕ ꯊꯣꯡꯗꯣ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ꯫ ꯃꯁꯥꯗ ꯃꯩ ꯑꯃ ꯂꯣꯏꯅꯕ ꯅꯠꯇꯦ꯫ ꯌꯦꯡꯂꯨꯕꯗ ꯃꯙꯧꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯃꯙꯧꯅ ꯑꯗꯨꯝꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ "ꯏꯙꯧ! ꯏꯙꯧ! ꯀꯗꯥꯏꯗꯅꯣ ꯑꯊꯦꯡꯕꯁꯤꯗ ꯆꯠꯂꯤꯕ ꯑꯁꯤꯕꯣ? ꯅꯁꯨ ꯊꯣꯛꯂꯛꯑꯦ, ꯇꯥꯕ꯭ꯔꯣ ꯏꯙꯧ? ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯁꯦ ꯂꯥꯛꯑꯣ." ꯊꯝꯕꯥꯜꯁꯅꯥꯒꯤ ꯃꯃꯤꯠꯅ ꯎꯔꯤꯕ ꯁꯛꯇꯝ ꯍꯅꯨꯕ ꯑꯗꯨꯅ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ "ꯏꯁꯨ ꯇꯣꯝꯕꯤ, ꯅꯪꯗꯤ ꯅꯙꯧ ꯑꯩꯅ ꯀꯧꯕ ꯐꯥꯎ ꯇꯥꯗꯦꯗꯣ? ꯅꯙꯧꯗꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯥꯏ ꯂꯩꯗꯨꯅ ꯈꯣꯡ ꯊꯥꯡꯂꯦ, ꯑꯃꯨꯛ ꯃꯥꯏ ꯂꯩꯁꯤꯟꯕ ꯌꯥꯗ꯭ꯔꯦ꯫ ꯏꯙꯧ ꯆꯠꯂꯒꯦ, ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯀꯦ." "ꯏꯙꯧꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯩꯅꯣ? ꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯏꯙꯧ? ꯏꯙꯧ ꯂꯥꯛꯄ ꯑꯩ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯝꯂꯤꯅꯦ, ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯏꯅꯣ? ꯁꯦ, ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯑꯣ, ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯁꯦꯕ, ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯦꯕ." "ꯏꯙꯧꯗꯤ ꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯟꯕ ꯌꯥꯗ꯭ꯔꯦ, ꯏꯙꯧ ꯆꯠꯂꯦ, ꯏꯙꯧ ꯆꯠꯂꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯃꯨꯛ ꯊꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯗ ꯊꯝꯕꯥꯜꯁꯅꯥꯅ "ꯏꯙꯧ, ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ, ꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯉꯥꯏꯈꯣ ꯍꯥꯏꯕ ꯏꯙꯧ" ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯁꯠ ꯀꯨꯝꯊꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯙꯧꯕꯨ ꯍꯦꯛꯇ ꯇꯥꯟꯅꯩ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯃꯙꯧꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯂꯨꯏ꯫ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ꯫ ꯃꯅꯥꯛ ꯍꯦꯛ ꯆꯠꯄ ꯈꯨꯗꯤꯡꯗ ꯃꯙꯧꯅ ꯃꯥꯡ ꯊꯥꯅ ꯍꯦꯛꯇ ꯀꯟꯅ ꯆꯠꯈꯤ꯫ ꯃꯁꯥꯗ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯗꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯇꯥꯟꯅꯩ꯫ "ꯏꯙꯧ, ꯀꯩꯅꯣ ꯏꯙꯧꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯅꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ? ꯉꯥꯏꯈꯣ ꯍꯥꯏꯕ ꯏꯙꯧ, ꯅꯁꯨꯅꯦ, ꯅꯁꯨꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯣꯏꯗ꯭ꯔꯣ ꯏꯙꯧ? ꯏꯙꯧ, ꯏꯙꯧ" ꯀꯟꯅ ꯍꯦꯛ ꯆꯠꯈꯤ꯫ ꯑꯗꯨꯒ ꯊꯝꯕꯥꯜꯁꯅꯥꯒꯤ ꯃꯤꯠꯃꯥꯡꯗ ꯁ꯭ꯋꯥꯏ ꯍꯦꯛ ꯃꯥꯡꯈꯤ꯫ ꯊꯝꯕꯥꯜꯁꯅꯥ ꯑꯗꯨꯝꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯄꯨꯡꯉꯛꯏ, ꯃꯁꯥ ꯄꯨꯝꯕ ꯅꯤꯡꯂꯛꯏ꯫ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯣ? ꯀꯔꯤꯅꯣ? ꯏꯙꯧ, ꯑꯩꯒꯤ ꯏꯙꯧ, ꯑꯩꯒꯤ ꯏꯙꯧꯒꯤ ꯁꯛꯇꯝ, ꯃꯇꯧ ꯀꯔꯝꯅ? ꯑꯩꯒꯤ ꯏꯙꯧꯗꯣ ꯁꯤꯈ꯭ꯔꯦꯀꯣ? ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅ ꯏꯙꯧꯕꯨ ꯎꯕ, ꯃꯥꯒꯤ ꯋꯥꯈꯜꯅ ꯃꯙꯧꯕꯨ ꯎꯕꯅꯤ ꯍꯥꯏꯅ ꯑꯣꯏꯅ ꯈꯜꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕ ꯑꯗꯣ ꯐꯠꯇꯕ ꯂꯥꯏ ꯑꯃꯈꯛꯅꯤ꯫ ꯃꯥꯏꯕ ꯃꯪꯒꯤꯅ ꯌꯨꯝ ꯑꯁꯤꯗ ꯊꯥꯖꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯁꯅꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯒꯤ ꯋꯥꯈꯜꯅ ꯎꯔꯤꯕꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ "ꯏꯙꯧ, ꯑꯩ ꯏꯙꯧꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ. ꯏꯙꯧꯒꯤ ꯃꯁꯛ ꯎꯔꯛꯇꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ. ꯏꯙꯧꯅ ꯑꯩꯉꯣꯟꯗ ꯏꯁꯨ ꯇꯣꯝꯕꯤ ꯍꯥꯏꯅ ꯀꯧꯕꯗꯣ ꯇꯥꯔꯛꯇꯕ ꯀꯨꯏꯔꯦ ꯏꯙꯧ." ꯀꯞꯇꯨꯅ ꯊꯝꯕꯥꯜꯁꯅꯥ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯈ꯭ꯔꯦ꯫ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯃꯪꯒꯤꯅ ꯊꯥꯖꯤꯜꯂꯛꯄ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯗꯤ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯅꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥ ꯂꯥꯎꯅꯔꯛꯏ꯫ ꯃꯍꯩ ꯃꯌꯨꯝꯗꯒꯤ ꯊꯣꯛꯇꯨꯅ ꯄꯨꯡꯆꯦꯟꯗ ꯆꯦꯟꯅꯩ꯫ ꯑꯃꯅ ꯑꯃꯗ ꯍꯪꯉꯤ, "ꯆꯥꯎꯕꯤꯇꯣꯟ, ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯃꯌꯥꯝ ꯆꯦꯟꯅꯔꯤꯕ ꯑꯁꯤꯕꯣ?" "ꯍꯣ, ꯈꯪꯗꯦ, ꯃꯤ ꯆꯦꯟꯅꯩ ꯍꯥꯏꯅ ꯑꯩꯁꯨ ꯆꯦꯜꯂꯤꯅꯤ. ꯑꯁꯣꯝ ꯑꯋꯥꯡꯂꯣꯝꯗ ꯀꯩꯅꯣꯃꯗꯤ ꯊꯣꯛꯄ ꯃꯥꯜꯂꯤ ꯏꯆꯦ. ꯏꯆꯦꯁꯨ ꯆꯦꯜꯂꯛꯎ." "ꯏꯃꯥ ꯏꯕꯦꯝꯃ, ꯀꯔꯤ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯒꯦ ꯅꯪꯒꯤꯗꯨꯕꯣ? ꯈꯪꯗꯦ ꯈꯪꯗꯅ ꯆꯦꯜꯂꯤꯕꯅꯤꯅꯦ." "ꯍꯣ, ꯆꯦꯜꯂꯛꯑꯣ, ꯌꯦꯡꯂꯒ ꯈꯪꯅꯤ."
ꯍꯥꯏꯔꯝꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯈꯪꯗ꯭ꯔꯦꯗ ꯀꯩꯗꯧꯋꯦꯒꯦ ꯑꯩꯁꯨ ꯍꯦꯛꯇ ꯆꯦꯟꯆꯠꯂꯒꯦ ꯃꯌꯥꯝ ꯆꯦꯟꯅꯔꯤꯕ ꯑꯁꯤꯅꯗꯤ ꯀꯩꯅꯣꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯅꯤ꯫ ꯑꯃꯨꯛꯇꯣꯏꯕ ꯃꯤ ꯃꯌꯥꯝꯅ ꯂꯝꯕꯤꯗꯨꯃ ꯌꯣꯝꯈ꯭ꯔꯦ ꯅꯤꯟꯈ꯭ꯔꯦ꯫ ꯑꯃꯅ ꯍꯣ ꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯏ ꯍꯥꯏꯒꯦ ꯃꯌꯥꯝ ꯂꯥꯡꯅꯩꯁꯦ? ꯍꯣ ꯑꯣꯛꯇꯕ ꯑꯣꯛꯇꯕꯤ ꯐꯥꯔꯦꯌꯦ꯫ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯅꯥꯕꯨꯅꯣ ꯍꯥꯏꯁꯤ ꯏꯅꯦ? ꯈꯪꯗꯦ ꯃꯗꯨꯃꯗꯤ ꯌꯦꯡꯂꯨꯔꯒ ꯈꯪꯅꯤ ꯂꯥꯎ ꯍꯩ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯃ ꯅꯤꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯅꯥꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯇꯤꯜꯂꯤ꯫ ꯃꯌꯥꯏ ꯆꯕꯨꯛꯇꯨꯗ ꯊꯝꯕꯥꯜꯁꯅꯥꯒ ꯅꯨꯄꯥ ꯑꯃꯒ ꯂꯩꯔꯤ꯫ ꯊꯝꯕꯥꯜꯁꯅꯥ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯂꯩꯇꯥꯗꯦ꯫ ꯅꯧꯅ ꯆꯪꯂꯛꯄ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯦ, ꯇꯧꯅꯤꯌꯦ ꯑꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯊꯕꯛꯁꯦ ꯃꯍꯥꯛꯅ ꯇꯧꯗꯅ ꯀꯅꯥꯅ ꯇꯧꯗꯧꯔꯤꯒꯦ? ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛ꯫ ꯏꯁ ꯂꯩꯁꯥꯕꯤ ꯃꯥꯅꯕꯨ ꯇꯨꯀꯠꯆꯩ꯫ ꯍꯥꯏ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯕ ꯈꯪꯗꯕ꯭ꯔꯣ ꯂꯝꯖꯥꯁꯔꯥ? ꯋꯥꯔꯛꯄꯤꯅꯕ ꯅꯃꯥ ꯅꯄꯥ ꯂꯩꯇꯕꯅꯤꯅ ꯑꯁꯨꯝꯅ ꯇꯧꯔꯦꯕ ꯃꯤꯃꯥꯡ ꯊꯣꯛꯂꯦꯕ꯫ ꯉꯝꯕꯨ ꯉꯝꯃꯤ ꯌꯥꯝꯅ ꯉꯝꯃꯤ꯫ ꯅꯥꯀꯜꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, ꯆꯥꯏꯕꯤ ꯉꯥꯏꯈꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯀꯩꯅꯣ ꯏꯆꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯨ ꯀꯩꯅꯣ? ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤꯕꯣ? ꯂꯩꯔꯤꯕ ꯑꯣꯛꯇꯕ ꯑꯣꯛꯇꯕꯤ ꯑꯅꯤꯁꯦ ꯀꯩꯅꯥꯀꯁꯦ ꯍꯧꯖꯤꯛꯃꯛ ꯀꯠꯁꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ꯫ ꯅꯪ ꯀꯩ ꯈꯪꯒꯦ? ꯀꯩꯅꯣ ꯅꯈꯣꯏꯅ ꯍꯥꯏꯅꯩꯁꯦ? ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯃꯥꯏꯅ ꯌꯦꯡꯅꯕ꯭ꯔꯣ ꯃꯌꯥꯝꯅ ꯂꯥꯡꯅꯩꯁꯦ? ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯍꯥꯏꯗꯤ ꯀꯣꯛ ꯂꯩꯔꯣꯗꯅ꯫ ꯃꯔꯝ ꯂꯩꯕꯩꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤꯁꯦ꯫ ꯆꯥꯏꯕꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯅꯥꯛ ꯌꯦꯠꯇ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯍꯩ ꯋꯥ ꯑꯃꯨꯛ ꯉꯥꯡꯅꯔꯛꯏ꯫ ꯂꯥꯛꯑꯦ ꯑꯁꯤ ꯅꯨꯄꯤꯁꯦ ꯂꯥꯛꯑꯦ꯫ ꯅꯨꯄꯤ ꯑꯃꯅ, ꯂꯥꯛꯑꯣ ꯅꯈꯣꯡꯗꯣ ꯈꯔ ꯀꯟꯅ ꯊꯥꯡꯂꯒ ꯂꯥꯛꯑꯣ꯫ ꯅꯪꯅꯦ ꯃꯌꯥꯝꯅ ꯑꯁꯤꯗ ꯉꯥꯏꯅꯔꯤꯁꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯣꯏꯅ ꯌꯦꯡꯅꯩ꯫ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯊꯥꯅꯤꯜ ꯂꯩꯃꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯊꯥꯅꯤꯜ ꯂꯩꯃꯕꯨ ꯍꯦꯛꯇ ꯆꯤꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ, ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯏꯕ ꯑꯁꯤꯒ ꯇꯥꯟꯅꯔꯒ ꯆꯝꯖꯈ꯭ꯔꯕꯤ ꯊꯝꯕꯥꯜꯁꯅꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯊꯥꯖꯤꯜꯂꯤꯕ? ꯀꯔꯤ ꯊꯃꯣꯏꯅꯣ ꯑꯗꯨꯕꯣ? ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯃ ꯁꯕꯥꯛ ꯐꯥꯛꯂꯦ꯫ ꯅꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯦ꯫ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ ꯍꯥꯏꯌꯨꯅꯦ꯫ ꯊꯥꯅꯤꯜ ꯂꯩꯃ ꯃꯥꯒꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕꯗ, ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯇꯧꯔꯔꯣꯏ꯫ ꯃꯇꯨꯡꯗ ꯍꯦꯛ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯔꯕ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯊꯛꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯑꯁꯦꯡꯕꯅꯤ ꯑꯩ ꯇꯧꯖꯔꯔꯣꯏ꯫ ꯑꯗꯨꯗꯤ ꯏꯕꯦꯝ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏ꯫ ꯊꯝꯕꯥꯜꯁꯅꯥ ꯏꯃꯥ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯪ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯅ ꯁꯤꯈꯤꯕ ꯑꯗꯨꯗ ꯃꯗꯨꯒꯤ ꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯅꯪꯒꯤ ꯅꯊꯛꯇ ꯑꯩꯅ ꯑꯁꯨꯝꯅ ꯅꯥꯔꯣꯟꯗ ꯊꯕꯛ ꯇꯧꯔꯨꯔꯦ꯫ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯥ, ꯃꯥꯏꯕ ꯃꯪꯒꯤꯅ ꯑꯃꯨꯛ ꯍꯥꯏ, ꯑꯩꯒꯤ ꯊꯦꯜꯂꯕ ꯋꯥꯈꯜꯅ ꯆꯝꯖꯔꯕꯤ ꯅꯪꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯨꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯈ꯭ꯔꯦ꯫ ꯂꯥꯏꯔꯕꯤ ꯂꯝꯖꯥꯁꯔꯥ ꯊꯝꯕꯥꯜꯁꯅꯥꯒꯤꯗꯃꯛꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯄꯥꯡꯕꯣꯝ ꯇꯤꯡꯗꯨꯅ ꯂꯩꯕꯤꯈꯤꯔꯝꯃꯤ꯫